ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯔꯣꯜꯅꯨꯡꯗ ꯊꯝꯕꯥꯜ ꯑꯣꯟꯈ꯭ꯔꯕꯤ ꯁꯛꯍꯦꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯟ ꯑꯃꯗ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕ ꯃꯥꯏꯕ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯆꯍꯤ 70 ꯈꯔ ꯍꯦꯜꯂꯦ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯨ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯛꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯗꯨꯗ ꯃꯄꯨ ꯃꯁꯨ ꯃꯈꯣꯏ ꯑꯅꯤꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯩ꯫ ꯃꯥꯏꯕ ꯆꯥꯎꯔꯦꯟꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯔꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯐꯅꯕꯇ ꯇꯧꯔꯛꯏ꯫ ꯂꯥꯏꯇꯤꯟꯒꯤ ꯊꯧꯒꯥꯏ ꯑꯌꯥꯝꯕꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯁꯨ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯅꯨꯄꯤ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯄꯨ ꯑꯩꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯟ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯧꯔꯝꯕꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯄꯨꯄꯨ, ꯑꯗꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ." "ꯍꯣꯏ, ꯉꯟꯅ ꯍꯜꯂꯛꯀꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯔꯦꯟꯗꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯧꯔꯛꯏ, "ꯍꯣ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯍꯣ, ꯃꯥꯏꯕ ꯆꯥꯎꯔꯦꯟꯕꯨ ꯂꯩꯕ꯭ꯔꯣ?" ꯁꯛꯍꯦꯟꯕꯤꯗꯨ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯄꯨꯕꯨ ꯍꯪꯕꯤꯕ ꯑꯣꯏꯔꯕ꯭ꯔꯥ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ, ꯇꯥꯗꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯂꯝꯆꯠ ꯐꯖꯕꯤ ꯍꯧꯅꯕꯤ ꯈꯪꯕꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ, "ꯏꯅꯦ, ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯈꯠꯄꯤꯔꯣ, ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯣ." ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯅꯦ, ꯏꯄꯨ ꯆꯥꯎꯔꯦꯟꯗꯤ ꯂꯩꯇꯤꯌꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯣꯏꯔꯦ." ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯩꯁꯦ ꯃꯈꯥ ꯊꯪꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯤꯡꯅ ꯊꯝꯕꯥꯜ ꯀꯧꯏ꯫ ꯑꯩꯁꯦ ꯇꯥꯗꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯥꯗꯗꯤ ꯂꯩꯔꯝꯗ꯭ꯔꯕ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯅ ꯍꯥꯏꯔꯝꯂꯒꯦ꯫ ꯅꯪꯅ ꯍꯣꯔꯦꯟ ꯅꯄꯨꯗꯣ ꯍꯜꯂꯛꯑꯒ ꯈꯔ ꯍꯦꯛ ꯇꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯁꯛꯍꯦꯟꯕꯤꯗ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯈꯛ ꯂꯩ꯫ ꯆꯍꯤꯗꯤ ꯌꯥꯝꯅ ꯌꯥꯝꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯊꯥꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯁꯥꯗꯣ ꯑꯅꯥꯕ ꯍꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯀꯌా ꯑꯃ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄꯒꯨm ꯇꯧꯏ꯫ ꯑꯅꯥꯕꯗꯨꯒꯤ ꯂꯥꯏꯑꯣꯡꯁꯨ ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏ, ꯑꯃꯅ ꯑꯇꯣꯞꯄ ꯑꯃꯅꯤꯃꯨꯛ ꯍꯥꯏ꯫ ꯃꯐꯝ ꯃꯔꯥꯡꯀ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯅꯪꯒꯤ ꯅꯄꯨꯗ ꯑꯃꯨꯛꯇ ꯂꯥꯏ ꯈꯨꯔꯨꯝꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯑꯁꯤꯗ ꯑꯣꯏꯅ ꯂꯥꯛꯅꯕ ꯁꯣꯏꯗꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯅ ꯍꯥꯡꯆꯤꯠ ꯑꯁꯤꯗ ꯑꯣꯏꯅ ꯑꯩꯃꯨꯛ ꯂꯥꯛꯂꯒꯦ." "ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯄꯥꯎ ꯇꯝꯒꯦ꯫ ꯌꯥꯔꯕꯗꯤ ꯍꯌꯦꯡ ꯑꯁꯦ ꯌꯥꯅꯕ ꯍꯥꯏꯅꯒꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯩꯒꯤ ꯏꯄꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯗꯨꯝ ꯐꯈ꯭ꯔꯅꯤ." ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯃꯄꯨ ꯃꯁꯨ ꯑꯅꯤꯗꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯕ ꯑꯗꯨ ꯃꯄꯨꯗ ꯑꯃꯨꯛ ꯇꯝꯃꯤ꯫ "ꯏꯄꯨ, ꯅꯪꯅ ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯣꯝ ꯃꯈꯥꯔꯣꯝꯗꯒꯤꯅꯤ ꯍꯥꯏꯌꯦ꯫ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯀꯧꯏ ꯍꯥꯏ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯍꯌꯦꯡ ꯑꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯨ, ꯁꯣꯏꯗꯅ ꯂꯥꯛꯍꯟꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯕꯨꯗꯤ ꯍꯣꯏꯗꯤ ꯍꯥꯏꯈꯤꯕꯅꯤ." "ꯏꯁꯨ, ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯧꯔꯝꯒꯅꯨ꯫ ꯀꯣꯟꯅ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯈꯣ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯦ ꯅꯄꯨꯅ ꯍꯥꯏꯕ ꯏꯟꯗꯦꯅꯦ." "ꯃꯤꯅ ꯊꯑꯣꯏꯅ ꯂꯥꯛꯆꯔꯒ ꯀꯔꯤꯃꯠꯇ ꯍꯥꯏꯍꯟꯗꯅ ꯑꯗꯨ ꯃꯌꯨꯝꯗ ꯊꯥꯗꯣꯛꯈꯣ ꯍꯥꯏꯕ꯭ꯔꯣ?" "ꯁꯪꯗꯦ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯍꯌꯦꯡꯁꯨ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯑꯃ ꯂꯩꯔꯤ꯫ ꯑꯩꯅ ꯉꯁꯤ ꯆꯠꯂꯨꯕꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯌꯥꯗ꯭ꯔꯗꯨꯅ ꯍꯌꯦꯡ ꯑꯁꯤ ꯑꯣꯏꯅ ꯑꯃꯨꯛ ꯈꯨꯔꯨꯝꯂꯁꯤꯅ ꯍꯥꯏꯔꯝꯃꯤ." ꯁꯛꯍꯦꯟꯕꯤ ꯑꯗꯨ ꯋꯥ ꯃꯈꯥ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯆꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯥꯡꯒꯣꯏ ꯀꯧꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯊꯔꯛꯂꯕ ꯂꯤꯛꯂꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯥꯒꯣꯏꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯧꯗꯨꯅ ꯇꯧꯕꯅꯤ꯫ ꯊꯥꯒꯣꯏ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯦꯕꯣꯛ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯂꯩ꯫ ꯃꯌꯨꯝꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫
ꯊꯥꯒꯣꯏꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯄ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯕꯨ ꯃꯊꯟꯇꯅ ꯄꯥꯡꯂꯤ꯫ ꯊꯥꯒꯣꯏ ꯑꯗꯨ ꯐꯝꯅ ꯐꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ꯫ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯗꯨꯅ ꯑꯩꯅ ꯍꯨꯏꯔꯦꯝ ꯇꯣꯃꯥꯟꯒꯤ ꯍꯛꯆꯥꯡꯗ ꯊꯥꯖꯤꯟꯕꯁꯦ ꯃꯍꯨ ꯄꯥꯟꯕꯗꯤ ꯍꯧꯔꯦꯁꯦ꯫ ꯀꯨꯏꯔꯔꯣꯏ ꯁꯣꯔ ꯑꯗꯣ ꯃꯥꯡꯂꯒ ꯁꯤꯒꯗꯕ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯑꯩ ꯑꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯪꯍꯟꯈꯤꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯒꯣꯏ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯊꯥꯒꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯂꯣꯟꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯤꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯂꯥꯏꯌꯣꯝ ꯃꯌꯨꯝ ꯑꯃꯁꯨ ꯄꯥꯏ꯫ ꯂꯥꯏꯌꯣꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯔꯕ ꯄꯣꯠꯁꯛ ꯈꯔ ꯑꯃ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯁꯦꯝꯖꯤꯟꯗꯨꯅ ꯍꯥꯞꯂꯤ꯫ ꯃꯤꯒꯤ ꯊꯋꯥꯏ ꯑꯃꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯁꯦꯝꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯁꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯌꯨꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯥꯒꯣꯏ ꯑꯗꯨ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯤ ꯄꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯊꯥꯡ ꯃꯆꯥ ꯑꯗꯨꯅ ꯃꯤꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕꯥꯛ ꯑꯗꯨ ꯈꯔ ꯇꯧꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯂꯥꯏꯌꯣꯝ ꯑꯗꯨ ꯐꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯕꯥꯛ ꯑꯗꯨ ꯈꯣꯠꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯨꯏꯔꯦꯝꯒꯤ ꯇꯣꯃꯥꯟꯅꯤ꯫ ꯇꯣꯃꯥꯟꯅ ꯊꯥꯒꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯪꯗꯤ ꯅꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯅꯨꯄꯤ ꯅꯪ ꯅꯊꯟꯇ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ?" ꯊꯥꯒꯣꯏ ꯑꯗꯨ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯐꯥꯖꯤꯟꯖꯩ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯌꯨꯝꯗ ꯁꯟ ꯑꯃ ꯆꯪꯂꯛꯄ, ꯃꯗꯨꯕꯨ ꯇꯥꯟꯊꯣꯔꯛꯂꯝꯕꯅꯤ." "ꯀꯔꯤ? ꯅꯈꯣꯏꯒꯤ ꯈꯨꯟꯊꯛꯇꯒꯤꯅ ꯁꯤ ꯐꯥꯎꯕ ꯁꯟ ꯇꯥꯜꯂꯤꯕ, ꯑꯗꯨꯁꯨ ꯑꯍꯤꯡ ꯑꯁꯤꯗ?" ꯇꯣꯃꯥꯟ ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯨꯛ ꯊꯥꯒꯣꯏꯒꯤ ꯃꯁꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯨꯏ꯫ ꯊꯥꯒꯣꯏ ꯑꯗꯨꯅ ꯃꯈꯨꯠꯇ パꯏꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯑꯃꯨꯛ ꯎꯔꯨꯔꯦ꯫ ꯇꯣꯃꯥꯟꯅ ꯍꯥꯏꯔꯛꯏ, "ꯊꯥꯒꯣꯏ, ꯀꯔꯤꯅꯣ? ꯅꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯪꯒꯤꯁꯦ ꯁꯟ ꯇꯥꯟꯕꯗꯤ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯀꯔꯤꯅꯣꯗ ꯇꯥꯗ? ꯇꯥꯗꯅ ꯀꯔꯤꯁꯨ ꯈꯪꯗꯤ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯑꯔꯥꯟꯕꯗꯤ ꯁꯤꯕꯤꯒꯅꯨꯗ꯫ ꯇꯥꯗꯅ ꯀꯔꯤ ꯈꯪꯕꯩꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯁꯥꯔꯤꯕꯗꯨꯕꯣ?" ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯨꯗ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯉꯥꯡꯅ ꯁꯛꯅꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯔꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯣꯃꯥꯟꯒ ꯊꯥꯒꯣꯏꯒꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯩ꯫ ꯅꯨꯄꯤ ꯑꯃꯅ ꯇꯣꯃꯥꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯇꯣꯃꯥꯟ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯈꯣꯏꯕꯣ? ꯎꯔꯥꯎ ꯊꯔꯥꯎꯅꯔꯤꯕꯗꯨꯕꯣ?" "ꯍꯣꯏꯅꯦ ꯇꯨ, ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯁꯤ ꯂꯩꯔꯝꯂꯤꯕ, ꯀꯔꯤꯒꯤꯅꯣ ꯍꯪꯂꯨꯕꯗ ꯁꯟ ꯇꯥꯜꯂꯤꯅꯦꯌꯦ, ꯑꯗꯨꯁꯨ ꯈꯨꯟꯊꯛꯇꯒꯤ ꯁꯤ ꯐꯥꯎꯕ꯫ ꯑꯗꯨꯒ ꯏꯅꯦ, ꯃꯈꯨꯠꯇ ꯍꯩꯖ꯭ꯔꯥꯡ ꯑꯃꯁꯨ ꯄꯥꯏꯔꯤꯌꯦ, ꯃꯥꯒꯤꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯅꯥꯔꯣꯟꯗ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯃꯥꯟꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯊꯥꯒꯣꯏꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯊꯥꯒꯣꯏ, ꯇꯣꯃꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯅꯠꯇꯦ, ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯇꯝꯅ ꯁꯟ ꯇꯥꯟꯊꯕ ꯍꯧꯅꯗꯦ꯫ ꯑꯆꯨꯝꯕ ꯃꯔꯝ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨꯀꯣ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯇꯥꯅꯕ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯒꯗꯕꯅꯤ ꯑꯩꯗꯤ." ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯊꯥꯒꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯅꯦꯈꯣꯏ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯗ, ꯑꯩꯒꯤ ꯋꯥꯁꯤꯁꯨ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯟꯁꯥꯡꯗꯣ ꯁꯦꯝꯂꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯊꯣꯛꯎꯗꯅ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯕ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯀꯥꯟ ꯇꯟꯖꯥꯗꯨꯗ ꯏꯪꯈꯣꯜꯗ ꯁꯟ 2-3 ꯆꯪꯂꯛꯄ, ꯃꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯨꯔꯦ꯫ ꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯃꯆꯥꯁꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯅꯔꯛꯑꯕ꯫ ꯁꯤꯅꯤ ꯑꯩꯒꯤ ꯋꯥꯐꯝ ꯍꯥꯏꯕꯨ, ꯑꯩꯕꯨ ꯑꯗꯨꯅꯁꯨ ꯂꯥꯟꯅ ꯍꯦꯛꯇ ꯂꯧꯕꯤꯒꯅꯨ." ꯅꯨꯄꯤ ꯑꯗꯨꯅ, "ꯍꯩ, ꯅꯪꯒꯤ ꯅꯇꯥꯇꯣ ꯐꯖꯅ ꯈꯪꯕꯖꯥꯠꯅꯤꯍꯦ ꯑꯩꯁꯦ꯫ ꯃꯍꯥꯛ ꯑꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯅꯨꯄꯤꯅꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯝꯕ ꯂꯥꯏꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯊꯥꯖꯤꯜꯂꯤꯕꯁꯤꯕꯣ? ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯑꯗꯨꯗ ꯊꯥꯒꯣꯏꯗꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ
Adubu masi pumnamak thoaliba ikaiba nanghaliba asidi Huiremgi Toman asinani haiduna magi mabuk aduda yektuna laikre. Masidagi haure Thagoina Tomanbu yengthikiba Tomangi phatanaba tawge haiduna khankiba. Asumna numit adugi ikaiba nangkhiba adu ningsingi masibu ningsinglaga Thagoina mukhali. Hai Toman haujiti kari thokle nangna aibu ikaiba nanghankibagi mahai oina aina amu tamthiba laitin sanaduna nangi hakchang thazile haujiti maduna nangi hakchang de sangsinuna tongduna leire angang awjatnari do haujiti nungaite da aduni haukhodana aingonda singnarapa aingonda horapa mi amata thagoi aina lemna tharoi maiba maibi kaya tanaduna lai koti kaya khurumlabasu nangi thawai budi khanba ngamlaroi ko kuiroi sigadaba ahaw ahaw chahuro Mathangi numiki numidang waira matamni maiba chawrendo ngarangi numikum Tomangi mayumda amu chatle Tomangi layong asigumba mamang thakta mahak amu thainaraktre mahakna khali Tomangi masada iroinariba phattaba lai sibu laitin khurumduna khaidokpa ma iya hi yadriba sibu kariginu haiwani nati asigum layong asi aini mamang thakta kayarak ama thainakre Makoi sing adu chaban thaduna khayom laktuna lai khurumbada khudakte hekta phakhiba ngaktani aduga handaki Tomangi anaba sina phana lai khurumlabasu khaidokpa tanthokpa ngamdaba sini masibu karam tawgaduno aina khanbada mahakise kanagumbi amana mahaki thawai mi sibu phajinduna thamkhiba natragana thawai mi sibu paisinduna sanaba masi soidana oiramgani adu natrabadi aina mutang lai khurumbada hekta phaba yarabani khangdre handaki simadi aisu wakhalda ase khanduna asum lakpana chawrer adu haujiti Tomangi mayumda yore mayum tamna changi phamen phak aduda Tomangi anaba hakchang adu hiptuna leiri phaijub apaba amasu supli nakandana hidak langthak kharasu leiri yumgi miyoi kharasu tinduna leiri mabu lakpa ubada Tomangi loinabi Ibemun hairai Tada lakpirabra phida sida heteleng sinbiu Chawrendu kakhatuna mora aduda phamthai aduga hairai Anaba sibu karisu handabrane Tada hanba kauba leite hende henjilaklabra haina khalure Tada ipuroibagi sibu kari laisak layongno laikhai taba ngamidrabra Ibema Nangina puroibagi se phattaba laitina masada yetpani asigumba se aini mamangda kayama thainakre chaban thaduna khayom laktuna lai khurumbada khudak thekta phakhiba ngaktani adubu handaki simadi karigumba amana yet hek yetliba sibuna karino ayepa leiru singase amukta macha khaina khaidok pikhoba aisu hotnaribani karam tawsige haina khalibani adubu aini chingnaba wafam amadi leiri nangina puroibagi thawai mi ase kanagumba mana phajinduna sanabagum tawri adunani aini lai khurumbada mangam sandriba mai paktriba khaidokpa ngamdriba se is kari haiba tada thawai mi sanai haiba kanana bu origaba aduk minungsi leitaba mahak adubo adudi tada hauji aikhoi karam tawni thawai mi Thadok thajin sanariba misak adubu kanano khangdokpa yaroidra Thabak ase mahakna hana paiduna hokre mahakna hana mayai kanna seksinna paisinuna thamkhrabani aina mu changduna yenglubada hekta khut thaba ngamde aduga misak ado masak masa lole Thabak ase masak masa lotlaga tawrakpani aduna masak maming khangdokpadi ngamlo Wafam asida ibemudo mathabak yeije Chawrena makhata na hairai Pharese aroibo oina ai lai amuta khurumduna yengjage ase hairaga chawrendu lai khurumnaba haiduna sem saba hawi adobu nakan amaromdadi chawre munungsidaba amadi maibi thagoigi michangda leiba mi singna asumna loina hainabiri hoi che huiremgi tada Tomana narakliba se layong khangde na aduma haineidana
ꯑꯩꯅ ꯄꯥꯎ ꯇꯥꯕꯗꯗꯤ ꯃꯥꯏꯕ ꯑꯣꯏꯕ ꯆꯥꯎꯔꯦꯟꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯒ ꯃꯥꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯍꯥꯏꯒꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯁꯦꯟ ꯇꯥꯜꯂꯤ ꯍꯥꯏꯒꯤ ꯁꯤꯕꯨ ꯆꯨꯝꯗꯣꯔꯤꯕ꯭ꯔꯣ? ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣꯏꯅꯦ ꯏꯅꯥꯎ, ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏꯅꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯗꯨꯒꯤ ꯑꯐꯕ ꯁꯥꯕ ꯃꯥꯏꯕ ꯆꯥꯎꯔꯦꯟ ꯑꯗꯨꯅ ꯏꯕꯦꯝꯃꯨ ꯍꯣꯏꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯁꯟꯕ, ꯑꯅꯥꯕ ꯇꯣꯃꯥꯟꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯌꯦꯡꯁꯤꯟꯅꯩ ꯍꯥꯏꯌꯤꯅꯦ꯫ ꯅꯠꯇꯦ ꯏꯆꯦ, ꯑꯩꯗꯤ ꯄꯥꯎ ꯑꯁꯦ ꯏꯆꯦ ꯏꯕꯦꯝꯃꯨꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯕꯨ ꯇꯝꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯏꯆꯦꯗꯣ ꯌꯥꯝꯅ ꯁꯤꯡꯕꯣꯏ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯥꯗꯤ ꯏꯄꯪ ꯄꯪꯉ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯍꯅꯨꯕ ꯃꯥꯏꯕ ꯁꯥꯁꯤꯟꯅꯕ ꯆꯥꯎꯔꯦꯟ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯒ ꯃꯗꯨꯕꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯈꯥꯏꯗꯣꯛꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯟ ꯇꯥꯜꯂꯒ ꯂꯩꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯃꯗꯨꯃꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ, ꯏꯕꯦꯝꯃꯨ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯄꯨꯝꯕꯁꯦ ꯇꯝꯂꯨꯁꯤ꯫ ꯏꯆꯦꯅꯤ, ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯕꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯆꯦꯗꯣ ꯃꯕꯨꯛ ꯃꯄꯥꯎꯒ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯕꯦꯝꯃꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯤꯅ ꯏꯟꯁꯤꯟꯕꯗ ꯃꯋꯥ ꯆꯠꯄꯤ, ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯊꯥꯖꯒꯟꯕꯤ, ꯃꯆꯤꯟ ꯀꯟꯕꯤ, ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯏꯕꯦꯝꯃꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯃꯥꯏꯕ ꯆꯥꯎꯔꯦꯟꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯞꯅ ꯍꯥꯏꯅꯩ, ꯏꯅꯥꯎ, ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅꯤ ꯃꯥꯏꯕ ꯆꯥꯎꯔꯦꯟ ꯍꯥꯏꯔꯤꯕꯁꯦ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯂꯥꯏ ꯇꯤꯟꯁꯨ ꯃꯍꯥꯛꯅ ꯊꯥꯖꯤꯟꯕ, ꯑꯗꯨꯒ ꯑꯐꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯥꯏꯁꯨ ꯈꯨꯔꯨꯝꯕ꯫ ꯏꯅꯥꯎ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯟ ꯇꯥꯜꯂꯦꯀꯣ, ꯑꯗꯨꯒ ꯊꯥꯖꯕ ꯌꯥꯕ ꯃꯤꯁꯨ ꯄꯥꯛꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯗꯨꯅ, ꯏꯆꯦ, ꯅꯪꯕꯨ ꯅꯆꯤꯟꯗꯨ ꯃꯦꯜꯂꯨꯅꯦꯍꯦ, ꯑꯃꯨꯛ ꯇꯥꯔꯝꯗꯅꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯏꯕꯦꯝꯃꯨꯁꯨ ꯐꯝꯂꯝꯃꯤ꯫ ꯏꯕꯦꯝꯃꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯄ ꯑꯗꯨꯕꯨ ꯎꯕꯗ ꯀꯧꯔꯛꯏ, ꯏꯆꯦ, ꯂꯥꯛꯂꯤꯕ꯭ꯔꯥ? ꯏꯊꯥ ꯊꯥꯖꯗꯅ꯫ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯂꯥꯛꯏ꯫ ꯃꯝꯕꯨꯗꯤ ꯃꯝꯁꯤꯜꯂꯛꯏ ꯍꯥꯏꯕꯕꯨ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯍꯧꯒꯦ ꯇꯝꯍꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯐꯝꯗꯨꯅꯦ ꯑꯗꯨꯕꯣ? ꯌꯥꯝꯅ ꯀꯜꯂꯨꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕꯁꯤꯒꯤ ꯇꯥꯗ ꯑꯁꯤꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯝꯂꯤꯕꯅꯤ꯫ ꯍꯦꯛꯇ ꯀꯥꯈꯠꯂꯛꯑꯣ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯅꯨꯄꯤ ꯑꯍꯜ ꯇꯣꯝꯕꯤꯅ ꯏꯕꯦꯝꯃꯨꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯏ꯫ ꯃꯗꯨꯗ ꯏꯕꯦꯝꯃꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯐꯝꯊꯍꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥ ꯂꯩꯔꯒꯦ ꯏꯆꯦ? ꯂꯣꯟꯅ ꯊꯨꯝꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯂꯛꯏ, ꯃꯥꯡꯒꯣꯟꯗ ꯐꯝꯍꯧꯔꯤꯕꯁꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯏꯕ ꯆꯥꯎꯔꯦꯟ ꯍꯥꯏꯅꯔꯤꯕꯁꯤꯕꯣ? ꯃꯥꯅꯤ, ꯃꯥꯏꯕ ꯆꯥꯎꯔꯦꯟ ꯍꯥꯏꯗꯣ ꯑꯁꯤꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯠꯂꯣꯗ, ꯀꯤꯔꯕ ꯋꯥꯐꯝꯒ ꯍꯥꯏ꯫ ꯃꯉꯣꯟꯗ ꯂꯥꯏ ꯈꯨꯔꯨꯝꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯅꯥꯔꯒ ꯑꯗꯨꯝ ꯁꯤꯖꯔꯒꯦ ꯑꯩꯍꯥꯛꯇꯤ꯫ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃꯣ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯂꯥꯏꯌꯦꯡꯉꯨ, ꯈꯨꯔꯨꯝꯍꯜꯂꯨ ꯍꯥꯏꯕꯒꯦ? ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯦ? ꯃꯤꯅꯗꯤ ꯃꯥꯏꯕ ꯆꯥꯎꯔꯦꯟ ꯑꯁꯦ ꯌꯥꯝꯅ ꯍꯩ, ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯇꯦꯡꯕꯥꯟꯒꯜꯂꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯀꯧꯗꯨꯅ ꯈꯨꯔꯨꯝꯍꯟꯕꯅꯤ꯫ ꯏꯁ, ꯀꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯁꯥꯔꯤꯅꯣꯅꯦ? ꯁꯦ, ꯑꯩ ꯍꯥꯏꯕꯤꯒꯦ꯫ ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯏꯅꯥꯎ ꯑꯁꯤꯒ ꯑꯩꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯩꯅ ꯇꯥꯔꯛꯄ ꯄꯥꯎ ꯑꯃ ꯂꯩ꯫ ꯃꯁꯤꯒꯤ ꯃꯥꯏꯕ ꯑꯁꯤꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯇꯣꯃꯥꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯂꯥꯏ ꯑꯃꯨꯛ ꯈꯨꯔꯨꯝꯁꯤꯟꯅꯗꯨꯅ ꯅꯈꯣꯏꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯐꯕ ꯀꯩꯁꯨ ꯉꯝꯂꯣꯏ, ꯁꯦꯟ ꯇꯥꯟꯕ ꯃꯥꯏꯕꯅꯤ꯫ ꯃꯁꯦ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ ꯍꯥꯏꯋꯥꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯗꯨꯅ ꯏꯕꯦꯝꯃꯨꯗ ꯑꯗꯨꯝꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯕꯗ ꯏꯕꯦꯝꯃꯨꯗꯨ ꯃꯇꯤꯟ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯣꯠꯊꯩ꯫ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯥꯖꯔꯝꯃꯤ꯫ ꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦꯍꯦ ꯏꯆꯦ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯅꯤ꯫ ꯑꯁꯤꯒꯤ ꯍꯅꯨꯕ ꯃꯥꯏꯕ ꯑꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤꯕꯁꯦ 3-4ꯔꯛꯇꯤ ꯁꯨꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯑꯅꯥꯕꯁꯦ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯂꯥꯏ ꯈꯨꯔꯨꯝꯃꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯇꯤꯡꯂꯤ, ꯐꯕꯗꯤ ꯉꯝꯗꯕ꯫
ꯏꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯄꯤꯔꯤꯕ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯁꯜꯂꯤꯕꯁꯦ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏ, ꯃꯗꯨꯃꯛꯅꯤ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯏꯅꯥꯎ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯇꯣꯞꯄ ꯑꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯅꯥ ꯑꯃ ꯇꯥꯟꯅꯍꯧꯖꯧ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯥꯏ ꯈꯨꯔꯨꯝꯅꯤꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯁꯦꯜ ꯂꯧꯕ ꯌꯥꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯟꯁꯤꯜꯂꯕꯗ ꯏꯕꯦꯝꯃꯨꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯕꯨꯛꯆꯦꯜ ꯑꯗꯨꯁꯨ ꯑꯣꯜꯂꯦ꯫ ꯈꯜꯂꯨꯔꯒ ꯆꯥꯎꯔꯦꯟꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯔꯛꯂꯦ꯫ ꯏꯆꯦ, ꯉꯁꯤꯒꯤꯗꯤ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯑꯇꯣꯞꯄ ꯃꯥꯏꯕꯤ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯏꯆꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯍꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯅꯪ ꯄꯪꯒꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯝꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯟꯅ ꯇꯣꯃꯥꯟꯒꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯍꯧꯒꯗꯧꯔꯦ꯫ ꯁꯣꯝꯗꯁꯨ ꯊꯥꯒꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯨꯏꯔꯦꯝ ꯇꯣꯃꯥꯟꯒꯤ ꯊꯋꯥꯏꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯊꯥꯒꯣꯏꯅ ꯈꯜꯂꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯂꯧꯔꯒꯗꯣꯏꯅꯤ꯫ ꯅꯈꯣꯏꯅ ꯐꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ꯫ ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯕꯗꯤ ꯀꯩꯅꯣ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯊꯥꯒꯣꯏꯅ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯗꯨꯅ ꯇꯣꯃꯥꯟꯒꯤ ꯊꯋꯥꯏꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯥꯏꯕ ꯆꯥꯎꯔꯦꯟꯅ ꯂꯥꯏ ꯈꯥꯏꯗꯨꯅ ꯈꯌꯣꯝ ꯂꯥꯛꯇꯨꯅ ꯇꯣꯃꯥꯟꯒꯤ ꯍꯛꯆꯥꯡꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯅꯤ ꯑꯁꯤꯅ ꯑꯀꯟꯕ ꯃꯍꯩꯒꯤ ꯂꯥꯟ ꯑꯃꯕꯨ ꯇꯧꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯃꯥꯟꯗꯤ ꯍꯥꯕ ꯑꯣꯏꯔꯤ꯫ ꯃꯁꯥ ꯑꯗꯨꯅ ꯅꯥꯕꯒ ꯃꯌꯥꯏ ꯀꯜꯂꯕ ꯂꯥꯏꯁꯣꯟ ꯑꯗꯨꯅꯀ ꯇꯦꯡꯕꯥꯟꯕꯒ ꯑꯅꯥꯕ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯌꯥ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯟꯅ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯈꯤꯕ ꯊꯋꯥꯏ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯉꯝꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯇꯣꯃꯥꯟ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯐꯝꯁꯦꯟꯅꯔꯤꯕꯤ ꯏꯕꯦꯝꯃꯨꯗꯨ ꯃꯁꯥ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯀꯞꯄꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯃꯍꯥꯛꯅ ꯂꯥꯌꯦꯡꯂꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ, ꯇꯣꯃꯥꯟ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ꯫ ꯏꯕꯦꯝꯃꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯟꯅ ꯂꯥꯎꯅ ꯀꯞꯄ ꯑꯗꯨꯗ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯇꯥꯔꯗꯨꯅ ꯃꯍꯩ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯕ ꯃꯅꯥꯛꯇ ꯂꯩꯅꯔꯤ꯫ ꯃꯕꯨꯛꯆꯦꯜ ꯑꯣꯜꯂꯕꯤ ꯏꯕꯦꯝꯃꯨꯅ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯌꯦꯡꯂꯝꯕ ꯆꯥꯎꯔꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯃꯤꯐꯠꯇ, ꯅꯪꯅ ꯏꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯂꯥꯏꯇꯤꯟ ꯊꯥꯖꯤꯟꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯍꯟꯕ ꯅꯠꯇ꯭ꯔꯥ? ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯦꯟ ꯇꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯃꯦꯀꯣ꯫ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄꯅꯤ꯫ ꯏꯕꯦꯝꯃꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥ ꯅꯨꯄꯥ ꯈꯔꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯦꯟꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯒ ꯐꯨꯕ ꯅꯦꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯥꯏ ꯂꯥꯛꯂꯝꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯇꯣꯝꯕꯤꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯍꯥꯏꯋꯥꯅꯤ꯫ ꯁꯦꯟ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯍꯥꯠꯇꯣꯛꯄ, ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯇꯣꯛꯂꯒ ꯐꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯁꯦ ꯈꯨꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯃꯥꯕꯨ ꯍꯥꯠꯂꯁꯦ꯫ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯈ꯭ꯔꯦ꯫ ꯁꯣꯜꯂꯕ ꯍꯅꯨꯕ ꯑꯗꯨꯗ ꯄꯥꯡꯒꯟ ꯀꯟꯕ ꯅꯍꯥ ꯃꯈꯩꯅ ꯐꯨꯕ ꯅꯦꯠꯄ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯁꯥꯁꯤꯟꯅꯕ ꯆꯥꯎꯔꯦꯟꯅ ꯃꯤ ꯍꯥꯠꯂꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯆꯥꯎꯔꯦꯟꯒꯤ ꯃꯁꯨꯅꯨꯄꯤ ꯁꯛꯌꯦꯡꯕꯤꯁꯨ ꯇꯥꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯊꯨꯅ ꯇꯣꯃꯥꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯇꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯄꯨ ꯆꯥꯎꯔꯦꯟꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕ ꯅꯦꯠꯄ ꯑꯗꯨꯕꯨ ꯎꯔꯤ꯫ ꯁꯛꯌꯦꯡꯕꯤꯗꯨ ꯀꯞꯄꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯆꯩ꯫ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯑꯣ꯫ ꯁꯣꯜꯂꯕ ꯑꯩꯒꯤ ꯏꯄꯨꯗ ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯈꯣ꯫ ꯃꯍꯥꯛꯅ ꯂꯥꯜꯂꯝꯂꯕꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯁꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤꯌꯦ꯫ ꯇꯣꯝꯕꯤꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯀꯞꯁꯤꯟꯅꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯅꯪꯒꯤ ꯅꯄꯨ ꯑꯁꯤꯅ ꯃꯤ ꯍꯥꯠꯂꯤꯕꯁꯤꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯅ
Mabusu hꯧji hatpa tabani. Naha makai, kari yengduna leiri. Nupasibu hatlo, hatlo! Sayenbina phana kanna haijai adubu mahaki wa adubu tabinaba mafam aduda kana amata leiramde. Mitmang aduda mayamna phuba nepa tawbada mapu chawren adu siri thawai thare. Sayenbi kariso haijabadi ngamjada tuminna kaptuna leijare. Tombina amu hairai. Asuk phataba nupa asig masu nupi sisu yamna phatamloi. Mabusu khulasida leheloise. Wafam asidasu makhoi mayamdu punna yanakre. Khangba ngamdraba sayenbigi thamoina mabukning aduda karigumba ama khalai. Mitluda taramba pirang adu taithoktuna hairai. Tinbiriba miyamse. Nachaoibi aina karigumba wafam amatang haijage. Nakhoina aigi ipu asibu maran sibiduna minungsi leitana hatokpire. Aduga aibusu khulasida leiba yaroi hainasu takpire. Hoi, punamak ase. Aigi laibakta tamlamlabani haina khandokjarage. Ai khulase thadoktuna soidana chachakhige. Adubu aigi poknafam asidi yamna nungsi. Mafam asida leiriba mipum khudimaksu loina nungsi. Nakhoi mayamga kainadringai. Hayeng kauba numit asigi numidangda khul leikai pumbase nachaina cha khangjage. Ahauba insang thongduna pijaramge. Asitangdi yabiyuko. Miyam ado sayenbigi wafam asida hoi haina yanarami. Mathangi numitni. Sayenbina ayu anganbadagi pata kumduna lemlei nga pharami. Nga mayam ama phanaba hotnarami. Mana phariba nga asina horen numidangna thonglaga khunja miyam adu loina pijagadoribani. Aduga amana magi amata ngairaba mapubu minungsi leitana hatokpibagi khunja miyam adusu loina tumna hatoke haina khallibani. Sayenbidu nga mayam ama pharami. Asumna numidangi matam adu yoksilakle. Mahakna pharakpa nga sing adu phajana sem saduna thonglami. Nga thongba aduda chaba yadaba chabada sigadaba hu mayam amasu hapchilami. Haujiti nga thongbadu loire. Mahakna yumthong khuding changduna mahaki hu thakpa nga thongba adu loina changduna thillure. Aduga asimasu hairami. Nachal aina thongjariba nga se imungsida leiba mibum khudimakna loina suna chabiyuko. Aroiba mikuk oiba sida pijaningduna tawbani. Asumna yumthong khudingi hairami. Khul adugi aroiba yumdani. Yum aduda nupi ama khaklai nupi adu naraga phamungda kunduna leibani. Sayenbina kaurai. Ho ine ai sayenbine. Ngasi ase nachaina nga thongduna khulasida leiba mi khudingmakta thinduna loina pijabani. Ngasina ai ase khulasida leiba aroiba numitni. Aduna pijaningduna tawbani. Inegisu insang saruk pure. Amukta mapana sida thokpirao. Insang ase laubi hawo. Imungdagi anaba nupi aduna khumlai. Ho nangni pijaning lagana thongjin mapanduda hek thamlamo. Ai ase kanna sunari. Horen thoklaga lausilage. Asi hairabada sayenbina nga thongma tengot adu thongjin mapan aduda thamlamduna tholakle. Asumna khul aduda leiriba miyoisingna hu thakpa nga thongba adu loina chanarami. Madubu charuba mipum khudima khudakta loina sirami. Haujiti khul aduda leiba miyoising adu loina sirami. Adubu yumdongda leibi anaba nupi adudi nga thongbadu charamde. Mapanda thamlambadu kauduna lausin haudre. Adum phamung aduda tumthakre. Nongalapu matamda haugatlubada khunja mipum khudima loina siduna leibadu urami. Madubu ubada khangli. Sayenbi haiba nupi asina hatpani haibasi. Yamna saurabi anabi nupi aduna sayenbibu yengduna saptaurai. He mi phata nangna aigi sagai natai ichil ina khulla sida leiminariba mi pumbabu loina tumna hatpagi nangbusu nangna nga phariba pat aduda punsigi oina lengba ngamdana thamban onduna haubu oyuko. Nupi asigi saptagi sayenbi adu mahakna nga pharuba pat adugi ironung aduda thambal oina onduna hauduna leikhirami. Thambal oina onjarabasu magi pukningdadi
ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯠ ꯑꯁꯤꯗ ꯏꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯍꯧꯖꯗꯨꯅ ꯂꯩꯖꯈ꯭ꯔꯒꯦ꯫ ꯃꯁꯤꯅ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯤꯡ ꯑꯗꯣ ꯀꯣꯛꯂꯦ ꯍꯥꯏꯅ ꯈꯟꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯄꯥꯠ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯍꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫